ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤ ꯐꯥꯗꯔꯂꯦꯟ ꯄꯦꯇ꯭ꯔꯣꯏꯠꯁ ꯃꯦꯃꯣꯔꯤꯌꯦꯜ ꯀ꯭ꯂꯕꯀꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝ ꯕꯖꯥꯔꯒꯤ ꯁꯤꯒꯨꯝꯕ ꯀ꯭ꯂꯕ ꯑꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯩꯕꯥꯛ ꯑꯁꯤꯗ ꯀꯣꯔꯣꯅꯥ ꯚꯥꯏꯔꯁꯀ ꯃꯔꯤ ꯂꯩꯅꯅ ꯂꯣꯛꯗꯥꯎꯟ ꯇꯧꯔꯤꯉꯩꯒꯤ ꯃꯅꯨꯡꯗ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯌꯦꯟꯊꯣꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯊꯧꯔꯝ ꯑꯃꯒꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯈꯪꯖꯅꯤꯡꯂꯤꯁꯤ ꯌꯨꯝ ꯀꯌꯥꯗꯅꯣ ꯑꯩꯈꯣꯏꯒꯤ ꯆꯥꯅ ꯊꯛꯅꯕ ꯐꯪꯍꯜꯂꯤꯁꯤ ꯏꯃꯨꯡ ꯆꯥꯎꯔꯥꯛꯅ ꯀꯌꯥꯅꯣ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯂꯦꯟ ꯑꯦꯔꯤꯌꯥꯗ ꯂꯩꯔꯤꯕ ꯌꯨꯝꯁꯦ ꯑꯦꯔꯥꯎꯟ 300ꯅꯤ ꯌꯨꯝ ꯆꯍꯨꯝꯁꯦ ꯑꯩꯈꯣꯏ ꯇꯣꯉꯥꯟ ꯆꯥꯕ ꯆꯥꯗꯕ ꯄꯨꯂꯞ ꯀꯩꯅꯣ ꯇꯧꯔꯖꯔꯒ ꯑꯩꯈꯣꯏ ꯄꯨꯂꯞ ꯑꯗꯨꯝ ꯌꯨꯝ ꯈꯨꯗꯤꯡꯃꯛꯀꯤ ꯄꯨꯂꯞ ꯑꯗꯨꯝ ꯌꯦꯟꯖꯩ ꯌꯨꯝ ꯆꯍꯨꯝꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯑꯗꯨꯗꯤ ꯍꯧꯖꯤꯛꯀꯤ ꯌꯦꯜꯂꯤꯕ ꯄꯣꯠꯆꯩꯁꯤꯡꯁꯦ ꯃꯁꯤ ꯀꯔꯤ ꯀꯔꯤꯅꯣ ꯑꯩꯈꯣꯏꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯤꯗ ꯌꯦꯜꯂꯤꯁꯤ ꯆꯦꯡꯅ ꯀꯌꯥꯅꯣ ꯀꯤꯂꯣ ꯀꯌꯥꯃꯨꯛꯇꯅꯣ ꯌꯦꯟꯕꯤꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯂꯞꯇꯤ ꯑꯇꯩꯗꯤ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯀꯣꯕꯤ ꯍꯋꯥꯏ ꯁꯥꯄꯣꯟ ꯃꯁꯤꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯄ ꯂꯪꯕꯥꯟ ꯖꯤꯇꯦꯟ ꯁꯥꯏꯔꯣꯝ ꯇꯣꯝꯇꯣꯝ ꯊꯣꯛꯆꯣꯝꯒꯨꯝꯕ ꯃꯈꯣꯏꯅ ꯑꯉꯝꯕ ꯃꯇꯦꯡ ꯈꯔ ꯄꯥꯡꯕꯤꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯂꯨ ꯆꯦꯡ ꯀꯦꯖꯤ 5 ꯑꯗꯒꯤ ꯆꯥ ꯃꯅꯥ ꯆꯤꯅꯤ ꯍꯋꯥꯏ ꯆꯦꯡꯋꯥꯏ ꯑꯗꯒꯤ ꯁꯪꯒꯣꯝꯅꯆꯤꯡꯕꯁꯨ ꯌꯥꯝ ꯎꯔꯦ ꯍꯧꯖꯤꯛꯁꯦꯀꯣ ꯃꯁꯤꯃ ꯂꯩꯔꯦ ꯑꯗꯨꯒ ꯈꯣꯡꯖꯣꯝꯒꯤ ꯑꯁꯤꯒꯨꯝꯂꯕ ꯈꯣꯡꯖꯣꯝ ꯕꯖꯥꯔꯗ ꯂꯩꯕ ꯐꯥꯗꯔꯂꯦꯟ ꯄꯦꯇ꯭ꯔꯣꯏꯠꯁ ꯃꯦꯃꯣꯔꯤꯌꯦꯜ ꯀ꯭ꯂꯕꯅ ꯑꯁꯤꯒꯨꯝꯕ ꯃꯇꯦꯡ ꯑꯃ ꯃꯤꯌꯥꯝꯒꯤ ꯑꯋꯥꯕꯗ ꯃꯇꯦꯡ ꯄꯥꯡꯕꯁꯤ ꯏꯁꯥꯗ ꯀꯔꯤ ꯐꯥꯎꯏ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯑꯗꯒꯤ ꯑꯁꯨꯛ ꯋꯥꯅ ꯑꯩꯈꯣꯏꯒꯤ ꯀꯣꯚꯤꯗ-19ꯁꯤꯅ ꯃꯔꯝ ꯑꯣꯏꯔꯒ ꯌꯨꯝꯗꯩ ꯃꯄꯥꯟ ꯊꯣꯛꯄ ꯌꯥꯗꯗꯅ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯂꯩꯅꯔꯀꯥꯟꯗ ꯑꯩꯈꯣꯏ ꯀ꯭ꯂꯕꯁꯤꯅ ꯁꯨꯃꯥꯏꯅ ꯌꯨꯝꯊꯣꯡꯒꯤ ꯆꯠꯂꯒ ꯍꯣꯝ ꯗꯦꯂꯤꯚꯔ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯨꯃꯥꯏꯅ ꯄꯣꯠ ꯄꯤꯕꯁꯤꯗ ꯂꯩꯀꯥꯏꯒꯤ ꯃꯤꯅ ꯊꯥꯒꯠꯄꯤꯔꯛꯄ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯑꯩꯈꯣꯏ ꯄꯦꯟꯖꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯖꯩ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯑꯔꯣꯏꯕꯗ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛꯁꯤ ꯂꯩꯀꯥꯏꯁꯤꯒꯤꯁꯨ ꯑꯋꯥꯠ ꯑꯄꯥ ꯂꯩꯕꯤꯔꯝꯒꯅꯤ ꯈꯜꯂꯤ ꯂꯩꯉꯥꯛꯇ ꯅꯠꯇ꯭ꯔꯒ ꯃꯔꯤ ꯂꯩꯅꯕꯁꯤꯡꯗ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯒꯤ ꯑꯋꯥꯠ ꯑꯄꯥ ꯀꯔꯤꯒꯨꯝꯕ ꯂꯩꯅ ꯈꯜꯂꯒꯗꯤ ꯀꯔꯤ ꯂꯩꯅ ꯍꯥꯏꯕ ꯌꯥꯏ ꯀꯔꯤ ꯍꯥꯏꯕꯤꯅꯤꯡꯉꯤ ꯑꯩꯈꯣꯏꯒꯤ ꯈꯣꯡꯖꯣꯝꯒꯤ ꯑꯣꯏꯅꯗꯤ ꯏꯁꯤꯡꯁꯦ ꯌꯥꯝꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯣꯏꯕ ꯋꯥꯇꯔ ꯁꯄ꯭ꯂꯥꯏꯒꯤ ꯏꯁꯤꯡ ꯊꯛꯂꯛꯇꯕꯁꯦ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯨꯏꯔꯦ ꯑꯩꯈꯣꯏ ꯈꯣꯡꯖꯣꯝꯁꯦ ꯏꯁꯤꯡ ꯂꯩꯗꯕ ꯏꯃꯨꯡ ꯑꯃꯕꯨ ꯌꯥꯎꯗꯦ ꯑꯗꯨꯅ ꯏꯁꯤꯡꯁꯦ ꯂꯩꯔꯒ ꯁꯤꯖꯤꯟꯅꯕꯅꯤꯅ ꯊꯥꯎ ꯐꯪꯉꯛꯇꯕ ꯒꯥꯔꯤꯁꯤꯡꯗꯁꯨ ꯊꯥꯎ ꯄꯤꯌꯨ ꯌꯥꯗꯕꯒꯤ ꯏꯁꯤꯡ ꯄꯨꯕ ꯒꯥꯔꯤꯅꯁꯨ ꯑꯩꯈꯣꯏꯒꯤ ꯊꯥꯎ ꯂꯩꯇꯗꯅ ꯏꯁꯤꯡ ꯌꯦꯜꯂꯛꯇꯕꯁꯨ ꯌꯥꯎꯔꯤꯕ ꯃꯥꯅꯤ ꯑꯗꯣ ꯃꯁꯤ ꯂꯩꯉꯥꯛꯅ ꯈꯤꯇꯪ ꯌꯦꯡꯁꯤꯟꯕꯤꯔꯒ ꯏꯁꯤꯡꯁꯦ ꯈꯣꯡꯖꯣꯝꯒꯤꯁꯦ ꯈꯤꯇꯪ ꯐꯪꯍꯟꯕꯤꯅꯕꯁꯨ ꯌꯦꯡꯁꯤꯜꯍꯟꯅꯤꯡꯉꯤ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯉꯁꯤꯒꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏꯒꯤ ꯋꯥꯅꯔꯤꯉꯩ ꯇꯥꯂꯛ ꯂꯣꯛꯗꯥꯎꯟꯒꯤ ꯌꯨꯝꯗꯒꯤ ꯃꯄꯥꯟ ꯊꯣꯛꯅꯗꯕ ꯂꯩꯉꯥꯛꯅ ꯍꯥꯏꯕꯁꯨ ꯃꯇꯦꯡ ꯄꯥꯡꯗꯅ ꯃꯤꯌꯥꯝꯅ ꯑꯅꯥꯕꯁꯤꯁꯨ ꯆꯦꯛꯁꯤꯟꯅꯅꯕꯒꯤꯗꯃꯛ ꯍꯣꯠꯅꯔꯤꯉꯩ ꯃꯔꯛ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯐꯥꯗꯔꯂꯦꯟ ꯄꯦꯇ꯭ꯔꯣꯏꯠꯁ ꯃꯦꯃꯣꯔꯤꯌꯦꯜ ꯀ꯭ꯂꯕ ꯈꯣꯡꯖꯣꯝ ꯕꯖꯥꯔꯅ ꯍꯥꯏꯔꯤꯕ ꯃꯥꯅ ꯀꯣꯜꯂꯤꯕ ꯖꯒꯥꯁꯤꯗ ꯂꯩꯕ ꯌꯨꯝ ꯆꯍꯨꯝꯃꯨꯛꯇ ꯆꯥꯅ ꯊꯛꯅꯕ ꯃꯇꯦꯡ ꯄꯥꯡꯕꯒꯤ ꯑꯁꯤꯒꯨꯝꯕ ꯊꯧꯔꯝ ꯑꯁꯤꯒꯤꯗꯃꯛ ꯗꯥꯏꯃꯟ ꯔꯦꯗꯤꯑꯣꯒꯤ ꯃꯥꯏꯀꯩꯗꯒꯤꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯅ ꯊꯥꯒꯠꯆꯔꯤ ꯊꯦꯡꯛ ꯌꯨ